Loyalam E-PAO tabi bakutima po Hidrong Susmitana namitangi PAO Pizari ahan bida baru headline. Jiribam Infra Railway Line Project asi atubada loshina bat thabakudimak paikhalagani haina nithau sana jawbada khangalakre. Social media da Pangal Khunaida Thouoi Usitaba Manba Maongda Wachoi Ngangba Khudakta Lepiu haina Ampya na phongdorakli. Operation da khulai kaya fagat padanatana lalhauba loop marigi lanmi marisu fagat pangamkhre. Pausandona pijari. Jiribam Infra Railway Line Project asi atubada loshinabat thabak khudimak paikhatlagani haina ningthau sana jawbada khangalakre. Jiribam Infra Railway Project matam chana loishinaba paikhatpa yaba thabak khudimak paikhatlagani haina Railways and Food Processing Industry gi Minister of State Ravnit Sinha na Rajya Sabha gi MP ningthau sana jawba leshembada ayiba cherol tharaktuna khangalakre. Wapam asi Jiribam Infra Railway Project atubada loishin binaba MP ningthau sana jawbana chahi asigi February 3 dagi phamkiba Parliament mifamgi 0 hour gi matamda House pukhatkiba wapam amaga mari lenana Railway gi Minister of State Ravnit Sinha na MP ningthau sana jawbada khangalakibani. Minister of State Ravnit Sinha na thamlakiba warol aduna hai Jiribam dagi Imphal fawagi kilometer chamaga taramathui shangba railway line project asi athubada loishinaba pukhalakhiba wafam adu yengselei hairiba anaba project asi Imphal bu Indian Railways network ka samnahanabagi damak paikhatpa project ni project asigi oina changlaba yai haina panariba senfam lupa crore lising kunithoi ka chani humdrat mari dasmik yankai taret ni ing kumja lising ani kunmari gi March kontra ma thoi fawbada project asiga mari lenana lupa crore lising tara mari ga chamari kulhumdoi gi senfam sizina kre hari mahakna makha taraduna kilometer chamaga tara dasmek humpu humdoi gi manungda Jiribam dagi khongsang phawba kilometer 65 dasmek kontra taruk shangba railway line asi ing kumja lising ani tara taret ki February amadi ing kumja lising ani kunithoi gi September thada mathang sitna Jiribam Vangai Chungpao amadi Vangai Zungpao Khongsang haina tangkak ani thokna paikhatpat laikhrei makhatana Khongsang none amadi none Imphal gi thabak asisu paikhatlei adum oinamak railway project asi loishina ba haibasi state lengangna matam chana land acquisition tawba forest clearance tawba utility sing hongdokpa statutory approval tawba geological amadi topographical gi fibam yauna law and order amasung working mathang shina ek akaiba piriba climate ki fibam gi makha poli hairiba maram sing asina project asi matam chana yengshinaba honabada ayetba oheli adubo maram kaya laiduna su hairiba project asi yariba makai athuba matamda loishinaba paikhatpa yaba thaba kudimak paikhatli haina su khanghalakle hari Social media da Pangal Khunaida Thouoi Usitaba Manba Maongda Wachoi Ngangba Khudakta Lepiu haina Ampya na phongdorakli Lamdam asida mahayrolagi nushi chanana awa anakaya da saru yaminaduna leminaraklaba yalhau kanglup phurup singi marakta ngaihak laitana santi pamdaba achan miran naiba masagi lu tongda communal mine leiba masana masabu leibak ningmani miyamgi leader ni khanjaba miye khara punsilaga organization semlaga social media da gunda saduna post thagatpa comment piba kanglup amada kak thinduna khatnaba hawba khudakta lepkadabani nisa khaiba manba mawangda kanglup maselgi marakta hunaduna thamoigi oiba mari thukaiduna mairi pikpadagi Maizaubi Honaba Siliba Thawong asi All Maitei Pangal Youth Association Ampya na makhatana taroktanaba appeal torakli Ampya gi General Headquarter gi Publicity Secretary Raju Khan ifamna khudek piduna press thadorakpa cherol asina makhatana hairibadi lamdam asida luchingba sembiriba miyoi amadi miyamda organization asina appeal tawraklibadi communal mind chenba mahik sing asibu kanglup natraga lupki luchingba ohendringai mamangda yalhau purup singi puwari hana naina handuna wakhal ta handuna luchingba ohensi Dharma haibasi yamna lubani masidagi lanjau kaya amarom thokrabani kanglup amagi miyoi sengna maram sunglei leitana atopa phuruki lining da award apa saduna karem kathainaba lepiduna isa isagi lining laison masak khangnaba honasi
Masida Thouoi Usitaba Kanglup Puruk Kayana Khundariba Lamdam Asida emotional integration Thugaiduna waraba Lamdam Asida Machet Tanaba Amuk Shilapagi Mayokta Akhoi Puna Leminasi Haina AMPYA na Manipur Miyamda Apil Torakli Cherola Sina Hai Lebaki Luchingba Singna Stays Matakta Miyam Tinba Mapamda Natraga Media Kaktada Nushi Chana Bagi Amata Oibigi Wapam Pongdolaga Nakalda Cinema Yangbagum Tumina Laytolaga Khunai Asigi Mahik Sing Thadolaga Hiding ba Haihanduna Tamba Asinadi Equigi Apunbagi Pangal Fudita Mangjong Chongba Tagadra Bipaize Hairi Amaromda Home Department Cybercrime Cell Amadi Lebaki Damak Chen Chongliba Singna Kumhegum Yangduna Lebigi Mahut Matam Chana Yangsenbiyu Maming Tagi Oina Leader Kaktagi Lebiganu Pataba Singbu Warakpa Hebiyu Social Media Sizinariba Ichil Inau Singnasu Cell Khara Fangnaba Natraga Popular Oinaba Viewer Yamnaba Kupna Tizinduna Pau Shandokpa Amasung Tongan ba Kundaminariba Kanglo Purup Singi Hunba Khudakta Lepiu Masigi Mahut Chaukhatpa Nushi Chanabagi Wari Oina Sandopiyu Masida Yadragadi AMPYA Amadi Masiga Wakolum Manaba Lupsing Punsilaga Akanba Khongthang Thangzilak Loi Haninga Leite Haina Fongdoragli Operation da Kutlai Kaya Fagat Padanatana Laloba Lup Marigi Lami Marisu Fagat Pangam Kray Manipur gi tongan ba lalholo pripak progi nupi lanmi ama RPF PLA gi lanmi ama Sorepa gi lanmi ama amasung KCP PWG gi lanmi ama punna lanmi mari police na tongan mamafam dagi fagat pangamlei police ki pau asina hai ngarang Manipur police ki team amana Manipur gi lalholo ama oiriba pripak progi nupi lanmi ama fare hari farba miyo asigi maming moirang mayum Sapna Devi Alice Naucha chahi nifu humdoi kawi Imphal West District ki Lilong Chajing Mairen Khongleka digini Miyoi asi Thobal District ki Lilong Bazar da leiba miyamdagi namduna sel thum khaibada chenaba miyoni Mangondagi mobile handset ama Aadhaar card ama fangba ngamle hari Amaromda Lalholob RPF PLA gi lanmi ama so faraba miyoi asigi maming Mutum Kamai Vadal chahi nifu kawi Jiribam District ki Ucha Thayalagini Miyoi asingarang Imphal East District ki Andro Police Station gi Manung Chanba Ngarian Yaripok Lambi gi Chingya Larembi Ima Kaithalda Search Operation Chathabada Phaba ngamkhibani Miyoi asi Ngarian Yaripok Lambi da Chenba Gari Singdagi namduna sel Senkhai Tumkhai Toba Amadi Aina Yadaba Khuchukulai Putok Pusin Tobada Chenaba Miyoi ni Hari Mangondagi mobile phone ama fagat pangamle Hari Makhatana ngarang Manipur gi Lalholob KYKL Sorepa gi Lanmi amasu fagale Hari Faraba Miyoi asigi maming Ravindra Oinam chahi kuntra humdoi leifam Waikong Police Station gi manung chana leiba lamjau makhaleka degini Miyoi asi lamlai Police Station gi manung chanba Sawombung FCI godown maya dagi fabani hairi Amaromda ngarang Lalholob KCP PWG gi Lanmi amasu fagale Hari Faraba Miyoi asigi maming MD Isra Khan Alice Popo chahi kunmathoi kawi Kairang Chingya awang lekai degini Ngarang Kairang area da search operation chathaba matamda fagat kibani mangondagi mobile phone ama phangma ngamle hari Amaromda ngarang Imphal East District ki Sagolmang Police Station gi manung chanba Pukhau Ahalop Western River Torbanda search operation chathaba matamda lotchinduna thamlamba khulai kara fagat pangamle hari Police ki pau asina hai search operation aduda fagala ba khulai sing adudi magazine ahumga konana 9mm SMG ama double barrel gun ama maru ahum yawba magazine amaga konana .32 gi pistol ama army ring ga loinana 36 hand grenade mari detonator tana tara MK12 T explosive ani tube lancing mari magazine ahum live ammunition yankhai mathoi radio set ama vehicular set microphone ama anti case humdra mari patka helmet ani BP jacket ani fangbangam khi hairi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Varak amadi makru thong sabada niyam chumna sakidabra haibigi chingnaba laire Manipur Miyam ki lifeline oiriba National Highway 37 Imphal Jiribam lambi paring asida sabat loiduna Prime Minister Narendra Modi na sangakiba maru oiba thong ani haibadi Varak amadi makru thong asi saba matamda hanagi Executive Director oina thau puramba Rajiv Sud
NHIDCL amadi VIPL gi Manipur gi MD in charge bu oiriba mio anina thong asi sabada yamna chauna lautuna duna quality maintain tawdrabra haina chingna balaire hari hiram asigi matangda pauchi asina phangba paugi matung inadi thong ani asi sabada original DPR gi matung inna ningthina foundation tawduna pile foundation tawduna sagadaba adu tawdana sakibagi mami chauna tare Loyanana higher authority dagi approval laudana loyanana thong mathaki superstructure da so bo string grinder tawbagi mahutta truss grinder oina tawbagi mami tare masina maram oiraga original DPR da leriba thong asigi string dagi chada nifugi mapangal hanthahale loyanana chada kuntragi cost saving su company na laure aduga aremba paisana MD Rajiv amadi VIPL Manipur gi MD in charge oriba mi anina manaraga haina thoklabra habigi chingnaba amasu leire maram aduna higher authority na athubada miyeng changba mathau tare hairi political activist Hobisdam Gitazen gi mayumda sakangdaba singna bom ama thamjilamle masak khangdaba kutlai paiba singna tongan tongan ba miyoi singi yumda bom thamjilamba nomai kapsilambagi thawong sing leptana chatharakli ngarang numidang pung 12 rom taba matamda su masak khangdaba kutlai paiba singna lamdam asigi political activist amasu oiriba Hobisdam Gitazen gi ghari awang lekai da leiba yumgi getta bom ama thamlambada natana bom adugi manakta last warning haina thaba che amasu thamlamli hairi Pau asina hai bom adu imung manunggi miyoi singna thengnarakpadagi police ta pau piraba matungda police amadi bom expert ki kangbuna laktuna asoi angam yautuna lauthokre hairi Hojik phawbagi oina bom adu kanana kari maramgi damak thamjilamlibano haiba khangmangamdri Political activist Hobisdam Gitazen na phongdorpagi matung inadi mahak kanagumba miyoi sing amadi loop amataga nungaina daba leite mahakna tongan tongan ba TV channel singda rajniti ga mari lenaba wafam singda mahaki oiba wakhalon kaya phongdoluba aduga mari lenana bom thamjinlamba oigani haibigi chingnaba lei thodok aduga mari lenana police na su case ama lokhatuna thijinbagi tabak chathaba haukhre hairi Haukiba tha mari asida Manipurda violence amata thokide haina Amit Shah na parliament da phongdokibado aranbani haina phongdorakli Haukiba tha mari asida Manipurda violence ki thodok amata thokide haina parliament session da union home minister Amit Shah na phongdokiwa famadu aranbani inkumja lisingani kunmari ki December thadagi chahi asigi March tha phawda miyoi tare sikibagi report lai haina sequence ki report amana hardi Report aduna hai tha asigi ahumda pangthokiba parliament session da union home minister Amit Shah na claim asi tawkibani adum oinamak haukiba inkumja lisingani kunmari ki December dagi chahi asigi March phawda relief camp ta masamathanda sijakibagi case ama yauna miyoi tare laikhitabagi report lai inkumja lisingani kunmari ki December 13 da Bihar dagi sinmi ani sakangdaba singna Kakching district ki manung chana laiba mafam amada nongmaina kaptuna hatki Thodok aduda laikhidraba sing adudi Bihar dagi Sana Lal Kumar chahi 19 amadi Dasarath Kumar chahi 13 chahi asigi February 16 da Imphal West district ta CRPF ki personnel amana masagi camp manungda nomai kapthorakpadagi CRPF ki personnel ani laikhitabani amadi Nipan na asokapan nangkibani Thodok aduda nomai kapthorakiba personnel adusu laikhitabani Chahi asigi March 9 da Union Lengakna Manipurda free movement yahalagani haina lauthokiba aduna maram oiraga Kangpokpi district ta haurakhiba ihauda miyoi ama laikhidaba yauna kaya amana asokapan nangkibani numit aduda security ki akanba checksing tharang marakta bus ama Kangpokpi phawraga chatnaba honabada athingba pibadigi security ga muknarakpadagi thodok adu thokibani Thodok aduda laikhidraba miyoi adudi Langun Singshit kawi chahi asigi March 18 da Mar amasung Jomi Furup anigi marakta irang thoklakpadagi Chuchampurda miyoi ama laikhidabani laikhidraba miyoi adugi maming Langrorpui Pakhumate kawi hainasu D Queen ki report aduna makhatana palli Illegal immigrants singna landaraktuna Manipur gi apunbagi saktam amadi tunglam chatta singnarakpani haina phongdorakli Hauzik lamdam asida oirakliba phibam asi atopa lebak amagi lanmi singna landarakpa nate lamdam asida narol da changsilakhiba illegal immigrants singna landaraktuna irandam asigi apunbagi saktam amadi tunglam chatta singnarakpani haina hanagi chief minister Virena phongdorakli wafam asingasi Manipur gi ningthau Maharaj Narasimha gi chamaga yankaitare rakshuba laikhidabagi ningsing numit kamari lenana ex-Chief Minister na mahaki social media post thagalakhiba warolamada phongdorakibani
Post asina hai Maharashtra nursing asi ekhoina Manipur levigi luchingba ama oina ikai khumnabaga lonana Manipur gi puwarida mutnaidana lehoragadaba aruba tangkak amada ima lebak kitamak mathauna leina lepkiba ningthau amani haibasi kaidaunungda kaufam thokte lamdam asigi puwarida ing kumjal singamaga chanipan kunmari degi kuntaruk phawba sokna kiba ahanba anglo Burmese warda mahala luchingduna iramdam Manipur bu Burmese ki makhutagi ningkhatam hanki mayokna kiba lanfam aduda mahakna Manipur levigi luchingba ama oina aikhoigi konung yaushilakhiba Burmese singbu khudum chan chinduna mai pakna takthokduna lamdam asigi ningkhatam bu amuk hanjil handuna Manipur gi miyamda maraibak nushibagi anoba inot ama pikhiba luchingba amani XCM na social media da thagalakpa post asina makha taribadi adubo hauzik lamdam asi tangdu leita daba phibam amada leiri hauzik lamdam asida leirakliba phibam asi atopa leibak amagi army singna landarak panate lamdam asida narolagi changsilakliba illegal immigrants singna landarak tuna lamdam asigi apunbagi saktam amadi tungnam chatta singnarakpani hauzik oirakliba phibam asi lamdam asigi apunbagi saktam identity amadi tungnam chatta chawna singnari matam amada lamdam asida phangkiba safuga hauzik phanglakliba safu asiga khenaba kaya leirabasu Manipuri singna mamaleba pu kananaba amadi apunbagi saktambu kaihandana thamnaba leiriba thongna lingjel adudi hauziksu mangdana leiri apunwena Pangal ni haiba wafam asi miraiba amadi kauthokpa tawdana aikhoi amata oina punsinbagi tangai fadaba adu lei haiduna laiwai khraba Manipur gi ningthau Maharashtra Narsinghana amuk nohonana ningsinghale maramaduna aikhoina mahapu ikai khumnaba utpa amadi mahakna pamjaramba lambi aduda chatpa oina aikhoi amata oina punsinduna hauzik lamdam asida thokliba irang asigi warushin ama puraknaba loinana lamdam asigi apunbagi saktam ngaknaba amata oina honaminasi haina ex chief minister N Viren gi post aduna miyamda appeal tawrakli mitop khandoknaba Manipurda NRC chatna hangadabani haina IPFM na phongdorakli mitopna Manipur gi demography da achauba sapu ama pirakliba asi yenglaga atuba matamda state asida National Register of Citizen NRC chana handuna yalhomi amadi mitop chapchana khandoknaba honabiyu haina Indigenous Peoples Forum IPF Manipurna center gi pukning chingsengkre IPF Manipurna sinduna ngasi nungthel Delhi gi Press Club of India da pangthokiba paugi mifam amada forum asige president Sangkasarna mathaki wafam asi phongdoladuna mahakna hai Myanmar amasung Bangladesh ki masing thingamdraba mitop sing sasenaba document sing pairaga border lansilaktuna National Highway 2 amasung National Highway 37 da Manipur da changsilakli asigumba illegal immigrants sing asina maru aina Jiribam Kangpokpi amasung Tengnopal district ki khundaslaktuna makhoi gi masing na yalhomi masingdagi hengalaktuna ngasidi area sing asida ningsing bathoktraba matamdagi leizaraklaba yalhomi sing minority oiraktuna illegal immigrants sing asigi makhota victim oirakli haina so phongdoki mahakna makha taraduna hai ingkumja lising amaga chamapan yankhai mathoi dagi ingkumja lising ani tara mathoi phawbada landam asigi missing thazadaba Maongda chada marfu dasmik kunithogi changda hengalakli maru oina ingkumja lising ani amagi census ta oithokpa yadaba Maongda missing hengatki sasinaba document sing paiduna Manipur gi yalhomi amagi status phangduna leisingkraba illegal immigrants singi missing oithokpa yadaba Maongda hengatuna Manipur gi demography da achoba chaitheng ama pirakli illegal immigrants sing asina lamdam asigi demography political amadi socio-economic loinana yalhomi singi culture identity research amadi security da achoba singnaba ama oiri haiba wafam thamki illegal immigrants sing da hiram kayada yalhomi sing da sinarakpa asi ingkumja lising amaga chamapan humdra dagi hengalakhi mahusagi khudona pik thalaba chingi lamdam ama oiriba Manipurda mitop sing asina chingi umang pak sangna kokthokuna popi pambi thabagi thabak chatharaki popi pambi thabana mahusagi khalda kaihan badanatana drug ki achoba mafam ama ohelaktuna maham taraba khunai amasu ohelakli haiba wafam thamki ni singna rakliba kaya asidagi lamdam asiki yalhomi singbu kanjanaba maru oiba upai ama oina atuba matamda Manipurda NRC chana handuna mitok masak khangdoktuna makhoibu maramda halankhi gadabani hainasu Indigenous Peoples Forum Manipur gi president Asang Kasarna makhatana phongdoki ngasi pangthokiba paugi mifam aduda forum asigi atai luchingba singsu saruyaki Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯖꯤꯔꯤꯕꯥꯝ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯂꯥꯏꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯗ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯥꯡꯒꯜ ꯈꯨꯅꯥꯏꯗ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯋꯥꯆꯣꯏ ꯉꯥꯡꯕ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ AMPYAꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄꯗ ꯅꯠꯇꯅ ꯂꯥꯜꯍꯧꯕ ꯂꯨꯞ 4ꯒꯤ ꯂꯥꯟꯃꯤ 4ꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ